Nungsiba Ichilinausing. Ngasi Aikoina Punna Kaanaba Asi. Allah.gi Fajaba Minglensing series. Al-Aliyy Amasung Al-Kabir.gi Matangda. Ahanbada Al-Aliyy Matangda Kaanaba. Al-Aliyy Athoiba Mapu. The sublime. Quran da asumna Haibidi. Ta sing namak. Allah di iwang wang bani matam pumbagi. Khwaidagi hena achau bani athoi bani. Nungsiba Ichilinausing. Allah Ta'ala gi matik magundi. Taibang miyoibagi oithokpagi wang matane. Wakhal thienba miyoibana. Mapu Mahaki maramda bhapna kaya sagali. Makhoigi chumdaba bhap kaya aduna. Mapugi matik magun sifati kamalya oina. Saktak lakbad aran bakaya laki. Kanaguman mahakpu sayon gi mingda taibang miyoy pok oina. Kanaguman mahaki macha masu nupi angang leibo oina. Kanaguman atopa thawai pan ba jibising oina. Dos gun kaya galoina na laan na thazbagi amamba iron nung de luktuna lay. Makhoy bu Allah Ta'ala na hai. Makhoy na tungili kanadaba pukning na sagat pa wakhal gi amasung makhoy gi masa marom gi apaambagi. Quran da sumna haibidi asing bani sarga amasung prithivi gi mapu koirian fambal gi mapudi wang na lay krabani makhoy na haizilliba aran ba khibiktagi. Nungsiba Ichilinausing. Sadharan miyoy amana. Mapu mahakpu uwa fangba natraga wa samnaba ngamba haibasi yamna lapna kraba wani. Amasung mapan nai khidraba taibang pangi mapu mahakpu taibang miyoyba ama oina natraga mahusagi potsing oina saktakpa haibasi yamna wakhal thienba amasung maram chadaba miyoybagi masabu minamjaba ngakpiraroidaba papki thabakne. Quran da asumna takpiri. Thagat chau nahaki mapugi minglen khwaidagi wangba. Nungsiba Ichilinausing. Asina changziba singna namazgi manungda toina sonjay Subhana Rabbiyal Ala. Aigi wang kraba mapudi amakpa khudingdagi senge. Fazilat langphai chatpa migi Kaanaba duane. Haujik Punna mukka khangminarasi. Al-Kabir. Khwaidagi chawba mapu the great. Quran da sumna takpiri mahakti akhang bani aronba amasung afong bagi. Achau bani khwaidagi iwang wang bani. Nungsiba Ichilinausing. Mapu mahaki achau bagi magundi. Karigumba amaga changdamnabada khangba oithokte. Kanagumba karigumba amagi makha pondaba. Masa maromdom changdam ningai leitana ngam khaidana chawbani. Akbar ni Allahu Akbar. Mahaki khutsem amadi khutsem singbu chatha hannabagi angakpa thaudawna. Mahaki achawbabu sakhi piri. Mahaki ngam khaidana miyoybagi wakhallau singna. Lam sinba ngamba matikki wangmadani. Aikhoigi saura jagat ki numitangi matangda khannadana yengse. Masi hydrogen amasung helium na sagatpane. Masi gi leptana chakpagi chattabasi hydrogen na helium da onthokpagi leptaba khongchat amadagi thokpani. Second amada meter kilogram billion manga energy da onthoki. Prithibidagi saruk kun manga nipal hena chingsinbagi sakti chele. Prithibidagi million amaga lising kuntra hena chawi. Asabagi changsi centigrade degree million tarani. Chemothermal reaction gi maramna mahaki machawgi ton maridi mangi. Asigumba numit asi aikhoigi numit ki thawan michaki chabun galaxy ning thau turel do chawrang million lakh amarom yauri. Asigumba galaxy billion no mapan naidraba taibang malang pal cosmos sido maikai khuding makta amana amadagi lapthokli matik saruk ani henna yangkhatna paithoknari. Tawgumba sung taibang pansi
Miyoibigi wakhalna laksin bangambagi wangmada laikhrabasu system channa kanglon amagi makhada chathari pangoyoiba natte awoiba ama maram leitana hekta oide asina Allah Ta'ala na haibiri Allah gini ningthau leibak amasung prithibigi sampatti ne Mahaki khubam nungda mapan naidaba thamme azan gi ahubda Allahu Akbar Allah na khwaidagi chawe hazilat tabak khuding makta oije oithak fangane Nungsirabe Chilinausing ngasigidi asi fawbadan khangminarase mathangi tangkak amada al-hafizu ngak senbiba mapu the guardian gi maramda khangminase Nungsirabe Chilinausing na video asibu musalman ichilinaw khwai pumna makta share tawbiduna makhoibu su khanghanbada adom su sarbiyabiyo